ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯦꯞ ꯀꯌꯥ ꯑꯃꯁꯨ ꯂꯦꯞꯅꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯂꯦꯞꯂꯤꯕ ꯋꯥꯔꯦꯞ ꯑꯁꯤꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯁꯥ ꯁꯣꯛꯂꯕꯤ, ꯃꯌꯥꯝꯅ ꯐꯨꯕꯗ ꯄꯣꯞꯂꯕꯤ ꯁꯨꯟꯗꯔꯤ ꯑꯁꯤ ꯃꯁꯥꯁꯦ ꯀꯟꯈꯠꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯐꯖꯅ ꯈꯨꯜ ꯑꯁꯤꯗ ꯊꯝꯕꯤꯔꯕ, ꯑꯗꯨꯒ ꯀꯟꯈꯠꯂꯛꯄꯒ ꯃꯤꯑꯣꯏ ꯀꯌꯥ ꯇꯧꯗꯨꯅ ꯃꯈꯣꯜꯗ ꯊꯤꯜꯂꯨꯕ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯤꯉꯩ ꯀꯅꯥꯒꯤ ꯃꯌꯨꯝꯗ ꯊꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯈꯟꯅꯔꯝꯃꯤ꯫ ꯑꯃꯅꯁꯨ ꯃꯌꯨꯝꯗ ꯊꯝꯅꯤꯡꯗ, ꯑꯃꯅꯁꯨ ꯊꯝꯅꯤꯡꯗ, ꯍꯧꯖꯤꯛꯇꯤ ꯑꯃꯅ ꯑꯃ ꯄꯪꯏꯟꯗ ꯏꯟꯊꯣꯛꯅꯔꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯃꯌꯨꯝꯗꯁꯨ ꯑꯍꯜ ꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯊꯝꯅꯤꯡꯕ ꯄꯣꯛꯂꯝꯗꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯏꯕ ꯇꯣꯜꯂꯤ, ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯔꯁꯅꯨ꯫ ꯃꯍꯥꯛꯀꯤ ꯊꯣꯏꯅ ꯊꯧꯒꯜ ꯇꯧꯕ ꯆꯪꯂꯣꯏꯗ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯔꯒ ꯊꯝꯂꯣ꯫ ꯃꯌꯥꯝꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯑꯗꯨ ꯊꯥꯔꯤꯛ ꯊꯥꯃꯗꯤ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯏꯖꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯂꯥꯏꯖ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯏꯃꯨꯡ ꯑꯗꯨ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯁꯨꯝꯁꯤꯠ ꯄꯥꯏ ꯋꯥꯁꯤꯠ ꯂꯝꯁꯤꯟ ꯇꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥ ꯑꯁꯤꯒꯤ ꯀꯥꯆꯤꯜ ꯋꯥꯏ ꯑꯗꯨꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯀꯔꯤꯅꯣ ꯁꯤꯗꯤ? ꯍꯩꯃꯥ, ꯃꯁꯤꯕꯨ ꯑꯩꯅ ꯅꯍꯥꯟ ꯎꯈꯤꯕ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯅ ꯐꯤꯖꯤꯗ ꯌꯦꯞꯁꯟꯈꯤꯕ ꯃꯅꯤꯗꯨ ꯅꯠꯇꯕ꯭ꯔꯅꯤ? ꯃꯥꯅꯤꯅꯤ꯫ ꯃꯁꯤꯗꯤ ꯑꯩ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯦꯡꯅꯕꯗꯒꯤ ꯃꯅꯤ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯑꯗꯨꯃꯛ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯅꯤ ꯑꯁꯤꯅ ꯀꯔꯤꯕꯨ ꯑꯣꯏꯔꯛꯀꯗꯧꯔꯤ, ꯃꯃꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤꯗ ꯀꯔꯝꯕ ꯑꯍꯣꯡꯕ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕꯗꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯅꯤꯅꯤ, ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯌꯥꯔꯒꯅꯤ ꯈꯟ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯖꯔꯝꯃꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯑꯃꯔꯣꯝꯗꯅ ꯇꯣꯂꯦꯟ ꯑꯃꯗꯤ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕꯗꯨ ꯋꯥ ꯀꯌꯥꯁꯨ ꯈꯟꯅꯖꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯂꯩꯅꯗ꯭ꯔꯕ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯀꯥꯗꯨꯗꯅ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤ ꯑꯗꯨ ꯍꯤꯞꯍꯜꯂꯤ꯫ ꯇꯣꯂꯦꯅ, ꯑꯣꯖꯥ, ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯈꯨꯜ ꯃꯤꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯃꯇꯤꯛ ꯆꯥꯔꯤꯕꯅꯤ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯌꯥ ꯌꯥꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯕꯅꯤꯅ ꯌꯥꯗꯕꯗꯤ ꯌꯥꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯖꯥꯎꯕꯅ, ꯑꯁꯤꯅꯤꯅꯦ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯅ ꯐꯅ ꯐꯠꯇ꯭ꯔꯕ ꯇꯧꯔꯕꯁꯨ ꯅꯍꯥꯛꯅꯗ ꯐꯥꯗꯣꯛꯎ, ꯑꯩꯈꯣꯏꯅꯗ ꯐꯥꯗꯣꯛꯂꯒ ꯂꯣꯏ꯫ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯖꯔꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨꯕꯨ ꯀꯨꯞꯅ ꯈꯟꯅꯁꯤꯔꯣ? ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧ ꯑꯁꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤꯅꯤ꯫ ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯋꯥꯡꯃꯗ ꯂꯧꯕꯨꯛ ꯂꯃꯥꯡ ꯑꯁꯤꯗ ꯁꯛꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯗꯨꯁꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯈꯨꯜ ꯂꯥꯟꯅ ꯆꯠꯅꯕꯁꯨ ꯑꯃꯠꯇ ꯉꯝꯂꯔꯣꯏ꯫ ꯄꯟ ꯊꯤꯡꯕꯒꯨꯝ ꯏꯊꯤꯡꯕꯒꯨꯝꯅ ꯑꯗꯨꯃꯛ ꯊꯤꯡꯂꯒ ꯂꯩꯈ꯭ꯔꯒꯅꯤ꯫ ꯃꯁꯤ ꯃꯇꯝꯒ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯇꯣꯂꯦꯅ, ꯑꯣꯖꯥ, ꯑꯩ ꯃꯗꯨꯃꯛꯇꯤ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯒꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕꯅ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯄꯛꯆꯔꯤ꯫ ꯅꯍꯥꯛꯀꯤ ꯅꯁꯥꯗ ꯍꯧꯖꯤꯛꯃꯛ ꯂꯥꯏ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯗꯨꯕꯨ ꯀꯔꯝꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯍꯤꯔꯝ ꯑꯃꯗꯤ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯥꯗꯨꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕ ꯁꯨꯟꯗꯔꯤ ꯑꯗꯨꯁꯨ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯄꯤꯔꯥ ꯁꯦꯟꯊꯥ, ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯛ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯈꯟ ꯃꯁꯥ ꯃꯊꯟꯇ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯝꯃꯤ꯫ ꯇꯣꯂꯦꯅ, ꯑꯣꯖꯥ, ꯀꯔꯝꯕ ꯃꯍꯩ ꯇꯝꯗꯨꯅ ꯑꯩꯅ ꯂꯥꯏ ꯑꯗꯨꯕꯨ ꯂꯥꯛꯆꯕ ꯉꯝꯒꯗꯕꯅꯣ? ꯑꯣꯖꯥꯅ ꯐꯥꯎꯕ ꯈꯪꯗ꯭ꯔꯕꯗꯨꯗ ꯑꯩꯅ ꯀꯅꯥꯗꯒꯤ ꯑꯃꯨꯛ ꯇꯝꯂꯨꯒꯗꯕꯅꯣ? ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕꯅ, ꯑꯩꯅ ꯇꯥꯛꯀꯗꯕ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ, ꯃꯗꯨꯗꯤ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯕ ꯃꯍꯥꯛꯅ ꯄꯤꯅꯕꯤꯒꯗꯕꯅꯤꯅꯤ꯫ ꯅꯍꯥꯛ ꯃꯗꯨꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯠ ꯆꯤꯡꯒꯨꯝ 8ꯅꯤ ꯆꯪꯅ ꯃꯍꯥꯛꯄꯨ ꯊꯧꯅꯤꯖꯗꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯇꯣꯂꯦꯅ, ꯑꯣꯖꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯨ ꯅꯤꯡꯒꯗꯕꯅꯣ? ꯑꯇꯩ ꯂꯥꯏ ꯅꯤꯡꯒꯗꯕ ꯅꯠꯇꯦꯗꯣ, ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯍꯥꯛꯅ ꯐꯤꯖꯪ 8 ꯈꯜꯂꯒ ꯅꯨꯃꯤꯠ ꯆꯤꯡꯒꯨꯝ 8ꯅꯤ ꯆꯨꯞꯅ ꯅꯍꯥꯛꯅ ꯊꯧꯅꯤꯖꯒꯗꯕꯅꯤ꯫ ꯇꯣꯂꯦꯅ, ꯑꯣꯖꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯁꯦꯡꯕ ꯋꯥꯔꯅꯤ, ꯑꯩꯗꯤ ꯊꯥꯖꯕꯕꯨ ꯉꯝꯗꯦꯗ꯫ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕꯅ, ꯀꯔꯤꯒꯤ ꯊꯥꯖꯗ꯭ꯔꯤꯕꯅꯣ? ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯃꯁꯥ ꯃꯅꯥꯏꯒꯤ ꯑꯋꯥꯕꯕꯨ ꯅꯍꯥꯛꯅ ꯍꯥꯏꯖꯔꯕꯗꯤ, ꯅꯣꯟꯖꯔꯕꯗꯤ ꯀꯔꯤꯒꯤ ꯁꯣꯏꯔꯣꯏꯅ ꯏꯕꯨꯙꯧ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯊꯧꯖꯥꯜ ꯂꯥꯟꯕꯨ ꯄꯨꯕꯤꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯇꯣꯂꯦꯅ, ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥ, ꯀꯔꯝꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯒꯅꯤ, ꯑꯗꯨꯒ
ꯑꯩꯅ ꯆꯠꯀꯗꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯗꯨ ꯃꯇꯪꯒ ꯑꯣꯖꯥꯅ ꯍꯥꯏꯕꯤꯌꯨꯗꯣ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕꯅ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯅꯨꯃꯤꯠ ꯁꯤꯡꯒꯨꯝ 8ꯅꯤ ꯑꯁꯤ ꯅꯌꯥꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯗꯅ ꯈꯣꯡꯒ꯭ꯔꯥꯏ ꯁꯅꯐꯝ ꯏꯕꯗꯣ ꯃꯍꯥꯛꯄꯨ ꯊꯧꯅꯤꯖꯒꯗꯕꯅꯤ ꯏꯕꯨꯡꯉꯣ ꯃꯁꯤꯕꯨ ꯅꯪ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯇꯧꯗꯕꯅ ꯍꯦꯟꯅ ꯐꯩ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯇꯧꯔꯒ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯗꯤ ꯅꯍꯥꯛ ꯄꯨꯟꯁꯤ ꯁꯣꯏꯗꯅ ꯂꯣꯝꯒꯅꯤ ꯇꯣꯂꯦꯅ ꯑꯣꯖꯥ ꯑꯗꯨ ꯌꯧꯅ ꯂꯨꯕꯀꯣ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯑꯣꯖꯥ ꯑꯩ ꯉꯝꯁꯨ ꯉꯝꯒꯅꯤ ꯀꯔꯤꯒꯤꯗꯤ ꯉꯝꯂꯣꯏ ꯏꯕꯗꯣ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯇꯔꯥꯏꯅ ꯉꯝꯒꯅꯤꯅ ꯑꯗꯨꯕꯨ ꯃꯐꯝ ꯀꯩꯗ ꯑꯩꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯒꯗꯕꯅꯣ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕꯅ ꯃꯐꯝꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗꯣ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯜꯗ ꯁꯥꯔꯤꯕ ꯏꯕꯗꯣ ꯃꯍꯥꯛꯀꯤ ꯁꯪꯂꯦꯟ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯅꯨꯃꯤꯠ 5 ꯆꯪꯗꯅ ꯁꯪꯇꯞ ꯃꯆꯥ ꯑꯃ ꯍꯥꯟꯅ ꯁꯥꯒꯗꯕꯅꯤ ꯁꯪꯇꯞ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤꯖꯪ 8ꯅ ꯐꯥꯖꯅ ꯈꯜꯂꯕ ꯃꯇꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯐꯤ ꯑꯉꯧꯕꯅ ꯂꯩꯇꯦꯡꯅ ꯁꯦꯠꯂꯒ ꯈꯣꯡꯒ꯭ꯔꯥꯏ ꯁꯅꯐꯝ ꯅꯃꯥꯏ ꯑꯗꯨ ꯂꯥꯏꯁꯪ ꯑꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯧꯒꯗꯕꯅꯤ ꯊꯧꯕꯗꯣ ꯅꯪꯅ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯗꯒꯤ ꯍꯦꯛꯇꯃꯛ ꯇꯧꯔꯒꯗꯕꯅꯤ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯩ ꯍꯌꯦꯡ ꯑꯁꯤ ꯏꯕꯗꯣ ꯃꯍꯥꯛꯅ ꯆꯥꯟꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯑꯃꯗꯤ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕꯅ ꯀꯨꯞꯅ ꯋꯥ ꯀꯌꯥꯁꯨ ꯈꯟꯅꯖꯔꯝꯃꯤ ꯈꯟꯅꯔꯤꯕꯗꯨ ꯇꯥꯕꯗ ꯑꯃꯔꯣꯝꯗꯅ ꯁꯨꯟꯗꯔꯤ ꯑꯗꯨ ꯀꯞꯆꯔꯤ ꯃꯄꯤ ꯆꯗꯨꯝ ꯇꯥꯅ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯃꯄꯥꯡꯒꯜ ꯀꯜꯂꯤꯉꯩꯗꯗꯤ ꯃꯤꯑꯣꯏ ꯀꯅꯥꯕꯨ ꯃꯍꯥꯛꯅ ꯀꯤꯔꯨꯗꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯄꯥꯡꯒꯜ ꯄꯨꯝꯕ ꯁꯨꯝꯈ꯭ꯔꯕꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯐꯨꯕꯒꯤ ꯄꯨꯡꯄꯣꯛ ꯄꯣꯛꯂꯕꯗ ꯍꯧꯖꯤꯛꯇꯗ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯖꯔꯛꯂꯝꯃꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯦ ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕ ꯐꯠꯇꯕꯗꯒꯤ ꯐꯠꯇꯕ ꯃꯅꯨꯈꯥꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯣꯏꯔꯦꯀꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯨꯒꯅꯤ ꯑꯩꯗꯤ ꯏꯁꯥꯅ ꯏꯔꯣꯝꯗꯣꯝ ꯁꯤꯖꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯑꯩ ꯏꯁꯥꯅ ꯁꯤꯖꯒꯅꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯐꯅ ꯁꯤꯡꯂꯕꯁꯨ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯕꯁꯤꯗ ꯀꯔꯝꯅꯕꯨ ꯁꯤꯔꯨꯒꯅꯤ ꯃꯤꯑꯣꯏꯕꯅ ꯁꯤꯅꯤꯡꯏ ꯍꯥꯏꯗꯨꯅ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨ ꯊꯤꯡꯂꯒ ꯀꯔꯝꯅꯕꯨ ꯁꯤꯕ ꯉꯝꯂꯨꯒꯅꯤ ꯄꯣꯛ ꯁꯛꯏ ꯁꯤꯅꯤꯡꯂꯕꯁꯨ ꯁꯤꯕ ꯉꯝꯗ ꯃꯈꯨꯠꯇ ꯍꯨ ꯑꯃ ꯆꯥꯔꯣ ꯍꯥꯏꯗꯨꯅ ꯄꯤꯕꯤꯅꯕꯁꯨ ꯀꯅꯥ ꯂꯩꯇ ꯋꯥꯅ ꯆꯠꯅ ꯂꯦꯜꯂꯝꯃꯤ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤ ꯑꯗꯣ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯥꯃ꯭ꯌꯥꯊꯦꯜ ꯈꯣꯜꯗꯅꯤ ꯀꯥꯔꯣꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯦꯟꯖꯦꯡꯒꯤ ꯀꯣꯟꯌꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯖꯔꯤ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯑꯉꯝꯕ ꯊꯥꯗꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯃꯃꯤꯠ ꯁꯦꯅ ꯎꯏꯁꯟ ꯈꯣꯡꯒ꯭ꯔꯥꯏ ꯁꯦꯅꯐꯝ ꯎꯁꯟ ꯃꯩꯔꯥ ꯊꯥꯟ ꯑꯊꯨꯝ ꯑꯍꯥꯎ ꯀꯠꯇꯅ ꯁꯦꯟꯖꯦꯡꯒꯤ ꯀꯣꯟꯌꯥ ꯑꯗꯨꯗ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛ ꯃꯁꯥꯃꯛꯁꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯈꯨꯟꯖꯤꯜ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯂꯦꯞꯄꯒ ꯂꯩꯕꯒꯨꯝꯅꯁꯨ ꯇꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗꯅ ꯄꯨꯈ꯭ꯔꯤ ꯆꯥꯎꯗꯨꯅ ꯏꯁꯤꯡ ꯄꯨꯔꯨꯛ ꯁꯧꯅ ꯂꯩꯔꯤꯕꯅꯤ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ ꯏꯁꯤꯡ ꯄꯨꯔꯨꯛ ꯁꯧꯔꯤꯕꯗꯨꯗ ꯇꯦꯡꯕꯥꯜꯍꯦ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯁꯤ ꯏꯁꯤꯡ ꯑꯁꯤꯅ ꯄꯨꯔꯨꯛ ꯁꯧꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯕ ꯁꯥꯅꯤꯀꯣ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯁꯣꯜꯂꯤꯉꯩ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗ꯭ꯔꯕ ꯇꯦꯡꯊꯥꯅ ꯑꯣꯏꯔꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛꯅ ꯌꯥꯒꯥ ꯂꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ ꯌꯥꯝꯅ ꯀꯜꯂꯕ ꯆꯩꯅꯥ ꯑꯃ ꯈꯥꯡꯕꯒꯤ ꯃꯑꯣꯡꯗ ꯆꯥꯛꯅ ꯂꯥꯎꯕꯒꯨꯝꯅꯁꯨ ꯇꯧꯏ ꯇꯣꯂꯦꯟ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯊꯥꯕꯜ ꯃꯉꯥꯜ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯄꯨꯔꯨꯛ ꯁꯧꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯤꯇꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯤꯡꯁꯟꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯔꯣꯜꯅꯨꯡꯗꯒꯤ ꯇꯞꯅ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯄꯨꯔꯨꯛ ꯁꯧꯔꯤꯕꯗꯨꯒꯤ ꯃꯌꯥꯏꯗꯒꯤ ꯃꯁꯥ ꯑꯗꯨ ꯁꯥꯡꯇ꯭ꯔꯣꯡ ꯃꯊꯦꯛ ꯊꯦꯛꯄꯒꯨꯝꯅ ꯇꯧꯏ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤꯅꯦ ꯁꯤꯗꯤ ꯃꯍꯥꯛ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗꯤ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕꯣꯏꯀꯣ ꯃꯇꯤꯛ ꯃꯒꯨꯜ ꯂꯩꯔꯕ ꯁꯦꯟꯖꯦꯡꯒꯤ ꯀꯣꯟꯌꯥꯏꯌꯣ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯕꯨ ꯂꯥꯛꯁꯤꯜꯂꯣ ꯑꯁꯨꯝꯅ ꯃꯁꯤꯜꯗ ꯑꯃꯨꯛ ꯁꯣꯜꯂꯤ ꯃꯍꯥꯛꯀꯤ ꯇꯥꯏꯕꯪ ꯍꯛꯆꯥꯡꯅ ꯂꯩꯔꯤꯕꯗꯨꯗꯤ ꯁꯦꯟꯖꯦꯡꯒꯤ ꯀꯣꯟꯌꯥꯏ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯤꯕꯅꯤ ꯃꯁꯤꯜꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯄꯗꯅꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯆꯩꯅꯥ ꯐꯪꯕꯒꯨꯝꯅ ꯌꯥꯒꯥ ꯂꯥꯎꯅ ꯂꯥꯎꯔꯝꯂꯒ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯨꯞꯁꯤꯟꯈ꯭ꯔꯦ ꯀꯥꯔꯣꯡ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯏ ꯂꯨꯗꯧꯔꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯁꯤꯗꯥꯏꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯆꯧꯁꯤꯗ ꯃꯇꯤꯛ ꯃꯒꯨꯜ ꯀꯜꯂꯕ ꯊꯋꯥꯏꯕꯨ ꯀꯧꯗꯨꯅ ꯂꯥꯏ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯦ ꯈꯨꯂꯥꯛꯄꯤꯒꯤ ꯃꯆꯥꯅꯤꯄꯥꯅꯤꯁꯤꯕꯨ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ
ꯃꯈꯣꯏꯅꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯕꯁꯨ ꯂꯥꯏꯅ ꯀꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯃ ꯍꯦꯛꯇ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯀꯔꯝ ꯇꯧꯅꯤ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝ ꯈꯣꯜ ꯑꯗꯨ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯇꯥꯕꯅꯤ ꯁꯤꯝꯂꯥ ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯅꯤ ꯁꯤꯝꯂꯥꯗ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯝꯕꯅꯤ ꯉꯁꯥꯏꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯁꯣꯜꯂꯤꯕꯗꯣ ꯃꯪ ꯑꯣꯏ ꯍꯥ ꯑꯣꯏ ꯇꯥꯏ ꯇꯨꯝꯊꯕ ꯍꯧꯔꯝꯂꯕꯅꯤ ꯅꯪꯁꯨ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ ꯑꯉꯥꯡ ꯃꯆꯥꯁꯨ ꯇꯨꯝꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯅꯪꯅ ꯑꯗꯨꯃꯛ ꯂꯥꯡꯂꯒ ꯂꯩꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄ ꯇꯥꯔꯤ ꯁꯤꯝꯂꯥ ꯑꯩ ꯍꯧꯖꯤꯛꯇꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ ꯇꯨꯝꯕꯨꯗꯤ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯕꯅꯤ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗꯤ ꯌꯦꯡꯍꯧꯗꯕ ꯇꯥꯔꯕꯗꯤ ꯈꯨꯟꯖꯥ ꯄꯨꯝꯕꯁꯤ ꯑꯋꯥꯅ ꯁꯣꯏꯗꯨꯅ ꯊꯣꯛꯄ ꯇꯥꯔꯤ ꯅꯃꯥꯟ ꯆꯥ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯀꯨꯏꯔꯛꯂꯣꯏ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ ꯑꯁꯨꯝꯅ ꯀꯥꯔꯣꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟ ꯂꯥꯡꯗ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩ ꯀꯗꯥꯏꯗ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯃꯗꯤ ꯈꯨꯜꯒꯤ ꯁꯤꯗꯥꯏꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯆꯥꯎꯗꯣꯝꯗꯅꯤ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤꯕꯁꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯍꯧꯔꯤ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯗꯣꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯄꯒꯨꯝꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯀꯌꯥꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯊꯧꯁꯥ ꯋꯥꯁꯥꯔꯤ ꯃꯍꯥꯛꯁꯨ ꯈꯨꯜꯂꯥꯛꯄꯤꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯄꯨꯡ 4:30 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯈꯨꯟꯖꯥ ꯄꯨꯝꯕꯁꯤ ꯂꯣꯏꯅꯃꯛ ꯂꯩꯔꯝꯕ ꯇꯥꯔꯤ ꯊꯣꯡ ꯑꯁꯤ ꯂꯣꯜꯂꯒ ꯂꯩꯔꯤꯅꯤ ꯈꯨꯜꯂꯥꯛꯄꯤ ꯑꯁꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜ ꯑꯁꯤꯗ ꯂꯥꯔꯇꯦꯟ ꯊꯥꯎꯃꯩ ꯑꯃ ꯊꯥꯜꯂꯒ ꯊꯝꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯆꯪꯂꯒ ꯌꯦꯡꯂꯨꯁꯤꯔꯅꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯑꯩ ꯄꯨꯈ꯭ꯔꯤ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯄꯨꯈ꯭ꯔꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯇꯁꯦꯡꯕꯗꯤ ꯈꯨꯜꯂꯥꯛꯄꯤ ꯍꯣꯏꯒꯤ ꯃꯪꯒꯣꯜ ꯑꯁꯤꯗ ꯂꯥꯔꯇꯦꯟ ꯊꯥꯎꯃꯩ ꯑꯃ ꯊꯥꯜꯂꯤꯕꯁꯤ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯅ ꯄꯥꯈꯠꯆꯕꯗꯒꯤ ꯑꯗꯨꯃꯛ ꯁꯨꯝꯅ ꯊꯥꯟꯖꯔꯤꯕꯅꯤ ꯀꯅꯥꯁꯨ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯄ ꯂꯩꯕ ꯅꯠꯇꯦ ꯀꯥꯔꯣꯡ ꯑꯗꯨ ꯈꯨꯜꯒꯤ ꯈꯨꯟꯖꯤꯜ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯏ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯇꯥꯗ꯭ꯔꯕ ꯈꯨꯜꯒꯤ ꯈꯨꯟꯖꯤꯜ ꯑꯗꯣꯝꯅꯤ ꯀꯁꯨꯝꯂꯥ ꯍꯣꯏꯒꯤ ꯃꯃꯥ ꯃꯆꯥꯅ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔ ꯃꯈꯩ ꯑꯗꯨꯃꯛ ꯁꯥꯐꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨ ꯏꯍꯥꯡ ꯍꯥꯡ ꯃꯤ ꯂꯩꯇꯕ ꯌꯨꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯀꯁꯨꯝꯂꯥꯁꯨ ꯂꯩꯈꯤꯗ꯭ꯔꯤ ꯃꯆꯥꯅꯤꯁꯨ ꯈꯨꯜꯂꯥꯛꯄꯤꯅꯒ ꯌꯣꯛꯈꯤꯕꯅꯤ ꯀꯥꯔꯣꯡ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯄꯥꯜ ꯑꯁꯤ ꯌꯧꯕꯗꯅꯤ ꯀꯔꯤꯒꯨꯝꯕ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯅꯥꯍꯦꯕꯒꯨꯝ ꯆꯤꯟꯕꯥꯟ ꯊꯣꯡꯗ ꯁꯣꯟꯕꯒꯨꯝꯅ ꯁ꯭ꯔꯣ ꯁ꯭ꯔꯣ ꯂꯥꯎ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ ꯂꯥꯛꯁꯤꯜꯂꯒ ꯇꯥꯅꯕꯒꯤꯗꯃꯛꯇ ꯀꯥꯔꯣꯡ ꯑꯗꯨ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯍꯣꯠꯅꯩ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯥꯛꯁꯤꯟꯖꯕꯗꯤ ꯉꯝꯖꯗꯦ ꯃꯇꯝ ꯑꯁꯤꯗꯅꯤ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗꯒꯤ ꯌꯥꯝꯅ ꯁꯥꯡꯂꯕ ꯈꯨꯠ ꯑꯃꯨꯕ ꯑꯃ ꯂꯩꯃꯥꯏꯗ ꯂꯤꯟꯅ ꯁꯤꯠꯂꯒ ꯆꯠꯄꯒꯨꯝꯅ ꯖꯤꯔꯤ ꯖꯤꯔꯤ ꯀꯥꯔꯣꯡ ꯇꯝꯅ ꯂꯥꯛꯂꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯤ ꯀꯔꯤꯅꯣ ꯁꯤꯗꯤ ꯃꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩꯅ ꯌꯦꯡꯒꯦ ꯈꯜꯂꯤꯕꯁꯤꯗꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯨꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯤ ꯆꯠꯍꯧꯕꯅ ꯐꯔꯒꯅꯤ ꯃꯆꯤꯜ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯁꯣꯟ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯀꯥꯔꯣꯡ ꯑꯗꯨ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯑꯗꯨꯃꯛ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯃꯨꯁꯤꯟ ꯃꯨꯔꯕ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯆꯕꯨꯛꯁꯤꯗꯒꯤ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯞꯄꯨ ꯂꯥꯎꯕꯨ ꯈꯣꯡꯕꯨ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯈꯨꯜ ꯑꯁꯤ ꯄꯨꯡꯅꯤꯅ ꯁꯟꯗꯣꯛꯏ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯈꯨꯟꯖꯥ ꯈꯔ ꯇꯨꯝꯅ ꯍꯤꯞꯅꯗꯕ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯅꯥꯀꯣꯡꯗ ꯁꯤꯡꯖꯥꯏ ꯑꯩꯅ ꯇꯥꯔꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯤꯀꯨꯞꯇ ꯃꯁꯥꯗꯣ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯄꯤꯛ ꯊꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯊꯥꯏꯃꯩꯒꯤ ꯃꯌꯨꯝꯗꯅꯤ ꯊꯥꯏꯃꯩ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯤ ꯑꯗꯨꯕꯨ ꯂꯥꯡꯉꯝ ꯑꯃꯗꯤ ꯃꯂꯤꯌꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤ ꯃꯂꯤꯌꯥꯅ ꯆꯥꯛꯈꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩ ꯂꯥꯡꯉꯝꯁꯨ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯤ ꯂꯥꯡꯉꯝꯅ ꯃꯂꯤꯌꯥ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ ꯊꯣꯔꯛꯂꯤꯕꯁꯤꯅꯤ ꯑꯩꯕꯨ ꯏꯁꯥꯁꯦ ꯑꯣꯂꯥꯡ ꯑꯣꯟꯁꯥꯡꯅꯕꯒꯨꯝ ꯇꯧꯏꯗ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯏꯁꯥꯗ ꯊꯣꯛꯅꯤꯡꯕ ꯑꯃꯗꯤ ꯄꯣꯛꯏ ꯃꯂꯤꯌꯥꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯤ ꯃꯗꯨꯝꯅ ꯇꯧꯔꯒꯅꯨ ꯅꯍꯥꯛꯅ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯅꯔꯕꯗꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯏꯪꯕꯁꯤ ꯈꯖꯤꯛꯇ ꯊꯛꯄꯤꯌꯨ ꯑꯗꯨꯒ ꯃꯔꯥꯏ ꯏꯪꯖꯈ꯭ꯔꯁꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯅ ꯇꯧꯔꯁꯤ ꯑꯗꯣ ꯏꯃꯥꯗꯤ ꯇꯨꯝꯊꯈ꯭ꯔꯤ ꯏꯃꯥꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤꯕꯁꯤ ꯑꯩ ꯀꯨꯏꯔꯤ ꯃꯉꯣꯟꯗ ꯇꯝꯗꯅ ꯑꯗꯨꯃꯛ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯈꯨꯝꯂꯦꯟ ꯇꯨꯀꯨꯟ ꯇꯥꯟꯈ꯭ꯔꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯜꯂꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯃꯈꯣꯜꯗꯅꯤ ꯇꯣꯂꯦꯟ ꯑꯗꯨ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤ ꯃꯁꯥꯃꯨ ꯑꯗꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯁꯦꯡꯗꯣꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯤ ꯑꯗꯨꯒ ꯐꯤꯁꯦꯡ ꯁꯦꯠ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯜꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯁꯪꯂꯦꯟ ꯁꯥꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯌꯦꯡꯉꯤ ꯁꯅꯥ ꯖꯥꯎꯕꯅ ꯇꯣꯂꯦꯟꯗ ꯑꯁꯨꯝꯅ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯇꯨ ꯁꯪꯂꯦꯟ ꯑꯁꯤꯒꯤ ꯃꯃꯥꯡ ꯑꯣꯏꯅ ꯈꯔ ꯇꯣꯡꯕ ꯖꯒꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯁꯤꯗ ꯁꯪꯇꯞ ꯃꯆꯥ ꯑꯃ ꯆꯔꯨꯅ ꯏꯅ ꯀꯨꯞꯇꯨꯅ ꯁꯥꯔꯁꯤ
nakal nakal se khajilaga numit ki mangal amata phangfade mafuma sida fijang taret khallaga nahak na lining se na ira saro madumna tawrasi numit asi pantha khragani ngasi gi nungthilgi matamdagi tawgadabani ko ayuk asida sanglen sabadu loisina batawrasi tole na dusu mahaki laisari basaru ui mayamaduna laisanga dugi mamangda sangta masa masaba pungloi loikri loi khrabada fijang taret khan ibudong mahakku sena thongni jadun haujikti numit singum taret yado sada thaktana lining bado haukhirami nungthilgi matama simaktadani lukhrabi laiji gi mayumdani mahakti ngasigi numisidagi masadu matik mangal nai awana pungkok pugum taw mangola du dafam masa ahum mudubu poktak lami ibema imagi de ibema hal nang na nga ngani asibu kupna senaramu ima ngasidi kaithel karu khike isa singna apa basana thakna bado loina mak leira kadabani napa bunga dun leiringai da thau khara thamjara madusu isahi sa kaya khaji khaji sarak paduna ngasi no min asida pongloi loikhri aduna ne imana ngasi kaithel ka amada seng suwalaki nga su leiraki isa singi ngamuk lai filibina singbasu leira kadabani ima satleko asi hairam laga satkri lai jedo masa ahum madudi mama bu khalakpa ngaina nungai ne leiramni ngasidi mapfina na seti maithong ado mangal nai masang mataw phaja thokpa sida kaithel fami mi hoi singado lai jeda kufet kafit ko yeng yengami ise masibu lai jedu na tabrani ngasidi kainoda masang matawga si phaja khreda yenguni selak leba phijola siga lai sabi masado mali se ai kauction yeng ko ai gi polam ya mase ngasidi lehangi tare sinja marang kai ni yaro angada pamali pofum phambinu piyamana lai jedu kausheli ai bi ama lai ja ai gi sida sanga u nang na laining mamakhay loina mak yawrabani lai jana ine tan musap sari ine ga nakal da lai banga jawase masibu tare sinja kaya ga pibano masimadi ngasi yalaga sangkhraga dabani nipi yaluna yamdeda masidi tare sinja lupa cham khakta piramu maduni yaragani sese ine adidi cham se pasin biru adugane ine gi maroi mapang kaya yawri basina sisu aina loina mak lawraga dabani pulamna kaya tarage haibru hayu nipi yadna kainoda laiji singa sidi pasaga yamna pairama malini nungtigi nongma sara tana bu khotna bada wazirabani o asiboro pulamna ne lupa samaga yang khairu hek piramlo asumna mamangi matamdadi pot ama laibada makhai sigi tana bagi damak mantik nabi laijido ngasidi hairakpa mamala du sap san leiram mayam singa do angak puna loikri pufam hamli banu pi singa do loina sinba thungna ba mahakna polam seram kaya lai khaujau yana mayum mai kai tamna satkirami khullai kai adu laiba miyo singa su laijina pusilami ba pot miyam du ubada angak ko fawi leikai miyo yamatana selpai jera ba su asumna yam pot asi amok ta faw lai bu uzi adu bunga si mataw si da laiji si leikai khunjam yang ni mapung ingda kari gum ithillamadi phawlami adubu laiji arot patudi miyam na khangmanati sundaregi phaning masida ki khiba yayado laiji na phangmadagi hausikti awat apa lai traba nungaya bi marang kai ba khaibado oi khigadori laiji gi mong matawosi khunjam yam sarasana loina mak sandok khirami handakta mirot ama lolamni haidina mayam wawa launari ngai karamba serektano bahagna tare sinja asugyam na pairam liba sibo haidina mayamado wawa launakri adu matama simaktada tolen ki mayumdani tolen adudi numisingmum tare ni amadi ira thongni tawduna dumang lai khragani maram maduna makhoi gi mayum masi ihang hangba isik pa haibado oirami lucia du suma samu adu yamna kali hagot kangkatana sep phawba ngamlabani thaba inkhang singado masana loisinjaba phawba ngamlami masa pikpa lai ngamadudi phamung aduda dumak lairi mamana tharaba su angang ama woibagi kaptana ningai tawba haibado oiramdi mabuk mapau yamna faba ngang mathana ta phamung aduda lomna hip angang machado pongnok tu no I aduga kari gumbada mioi kana gum kharana manakta leiraga lakna bagum angang macha aduda tawri masu asina ningai ngai tawdrabada tharik thadusu wakhal yamna nungai sari thawa inkhang makuk matana singmado ahak su mamong nupi gi mateng pang loina tawba ngamserami adubu tumung adudi masado ngauksana bagum mataw singlai khidabi wakhalna phumbang narabad mataw sawa adusu haujik phawba taibung wakhal mapung phana tadri mirol tadabagumna agaw phayamagum adumak tawrag lay sana jawado yom masida laybada
ꯑꯍꯜꯒ ꯑꯣꯏꯕꯅꯤ ꯂꯩꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯇꯣꯂꯦꯅ ꯂꯩꯔꯤꯉꯩꯗꯗꯤ ꯑꯁꯨꯝꯅ ꯇꯧꯁꯤ ꯍꯥꯏꯗꯅ ꯇꯥꯟꯅꯔꯝꯃꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯨꯟꯗꯔꯤ ꯑꯗꯨꯁꯨ ꯃꯁꯥꯗ ꯂꯦꯡꯕ ꯈꯣꯠꯄ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯇꯞꯅ ꯉꯝꯂꯝꯃꯤ ꯊꯥꯔꯤꯛ ꯊꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪ ꯌꯦꯡꯁꯤꯟ ꯈꯣꯠꯆꯤꯟꯕꯁꯨ ꯑꯗꯨꯃꯛ ꯇꯧꯏ ꯊꯥꯔꯤꯛ ꯊꯥꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯁꯨꯟꯗꯔꯤꯅ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕꯒꯨꯝꯅ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯧꯔꯤꯕꯗꯣ ꯎꯔꯤ ꯏꯕꯦꯝꯃ ꯁꯨꯟꯗꯔꯤ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯤꯅꯤ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯌꯨ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯧꯒꯗꯧꯔꯤꯕꯅꯤ ꯅꯪꯗ ꯈꯔ ꯊꯨꯅ ꯅꯁꯥ ꯀꯜꯂꯨ ꯅꯌꯨꯝ ꯅꯣꯡꯃ ꯃꯔꯥꯟ ꯌꯥꯏ ꯅꯈꯨꯜ ꯇꯝꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯊꯤꯟꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯃꯇ ꯋꯥꯔꯨꯒꯅꯨꯀꯣ ꯁꯨꯟꯗꯔꯤ ꯑꯗꯨ ꯌꯥꯝꯅ ꯇꯞꯅ ꯏꯅꯦ ꯑꯩ ꯏꯅꯦꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯂꯥꯏꯖꯦ ꯍꯦꯛ ꯄꯜꯂꯛꯄꯒ ꯋꯥ ꯊꯠꯂꯒ ꯊꯥꯔꯤꯛ ꯊꯥꯅ ꯂꯥꯏꯖꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯋꯥ ꯂꯥꯎꯔꯕꯅꯤ ꯈꯪꯗꯦ ꯃꯍꯥꯛ ꯍꯟꯗꯛ ꯃꯔꯛꯁꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯥꯜꯂꯤ ꯉꯁꯥꯏ ꯅꯨꯡꯊꯤꯜꯁꯨ ꯀꯩꯊꯦꯜ ꯀꯥꯈ꯭ꯔꯒ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯌꯥꯜꯂꯒ ꯄꯨꯔꯛꯏ ꯍꯥꯏꯗꯅ ꯃꯌꯥꯝ ꯋꯥ ꯂꯥꯎꯅ ꯍꯧꯏ ꯃꯥꯒꯤ ꯋꯥꯁꯤ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯣꯁꯤꯗ ꯂꯩꯔꯤ ꯃꯇꯝ ꯀꯨꯏꯔꯤ ꯆꯔꯥ ꯅꯥꯝꯃ ꯆꯥꯔꯒ ꯃꯍꯥꯛꯅ ꯂꯦꯜꯂꯛꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯃꯇꯦꯡ ꯅꯣꯡꯃꯇ ꯄꯥꯡꯂꯨꯕ ꯉꯝꯗꯦ ꯃꯥꯒꯤ ꯋꯥ ꯑꯣꯏꯔꯕꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯥꯒꯤꯗꯃꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨꯀꯣ ꯁꯨꯟꯗꯔꯤ ꯑꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯖꯔꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯇꯝ ꯀꯨꯏꯅ ꯂꯥꯛꯈꯤꯗ꯭ꯔꯕ ꯑꯃꯨꯔꯦꯡ ꯑꯗꯣ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛꯇꯤ ꯈꯪꯖꯕ ꯅꯠꯇꯦ ꯇꯣꯂꯦꯟꯅ ꯇꯧꯈ꯭ꯔꯤꯕꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞ ꯇꯣꯂꯦꯟꯕꯨ ꯀꯧꯔꯛꯂꯝꯃꯤ ꯑꯃꯥꯏꯕ ꯇꯣꯂꯦ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯊꯥꯔꯤꯛ ꯊꯥꯗꯨ ꯊꯣꯛꯂꯛꯏ ꯏꯕꯦꯝꯃ ꯑꯃꯨꯔꯦꯡ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯏꯕꯨꯡꯉꯣꯗꯤ ꯂꯩꯇꯦꯅꯦꯍꯦ ꯂꯥꯏꯒꯤ ꯊꯧꯒꯜ ꯑꯃ ꯆꯪꯈꯤ ꯂꯥꯎ ꯀꯥꯈꯠꯂꯛꯎ ꯂꯥꯎ ꯅꯪꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯤꯕꯨ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕ ꯑꯃꯨꯔꯦꯡ ꯑꯗꯨ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯏꯅꯦ ꯑꯩꯒꯤꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯨꯕꯨ ꯂꯩꯇꯕ꯭ꯔꯅꯤ ꯂꯩꯇꯦꯅꯦꯍꯦ ꯃꯍꯥꯛꯇꯤ ꯅꯨꯃꯤꯠ ꯆꯤꯡꯕꯝ 8ꯅꯤꯒꯤ ꯑꯣꯏꯕ ꯂꯥꯏꯒꯤ ꯊꯧꯒꯜ ꯑꯃ ꯆꯪꯈꯤꯅꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇꯃꯛ ꯍꯥꯏꯌꯨ ꯑꯃꯨꯔꯦꯡꯅ ꯏꯅꯦ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯗꯥꯏꯔꯣꯝꯗ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯊꯣꯛꯂꯤꯕꯗꯣ ꯃꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤ ꯍꯤꯔꯝ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯨꯃꯤꯠ 8ꯅꯤ ꯑꯃꯗꯤ ꯃꯄꯥꯜ ꯊꯣꯔꯛꯂꯔꯣꯏꯗꯕꯀꯣ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯌꯧꯖꯈ꯭ꯔꯒꯦ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯗꯨ ꯊꯣꯛꯂꯛꯏ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯃꯨꯔꯦꯡꯅ ꯏꯅꯦ ꯑꯍꯜ ꯑꯁꯤꯅ ꯀꯅꯥꯅꯣ ꯊꯥꯔꯤꯛ ꯊꯥꯅ ꯕꯦꯝꯃ ꯃꯍꯥꯛꯁꯤꯅꯤ ꯅꯈꯣꯏꯅ ꯑꯃꯥꯏꯕ ꯍꯥꯏꯗꯅ ꯀꯧꯅꯔꯤꯕ ꯇꯣꯂꯦꯟ ꯑꯗꯨꯕꯨ ꯃꯈꯨꯠ ꯄꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯄ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅꯤꯅꯤ ꯕꯦꯝꯃ ꯃꯉꯣꯟꯗ ꯍꯥꯏꯌꯨ ꯃꯉꯣꯟꯗ ꯍꯥꯏꯔꯕꯁꯨ ꯌꯥꯏꯗꯅ ꯑꯃꯨꯔꯦꯡꯅ ꯂꯥꯏ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤ ꯋꯥꯔꯝ ꯄꯨꯝꯕꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯗꯨ ꯃꯈꯣꯛ ꯄꯥꯏ ꯑꯗꯨꯗꯤ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯇꯣꯂꯦꯟ ꯑꯁꯤꯗ ꯅꯨꯃꯤꯠ 8ꯅꯤ ꯑꯃꯗꯤ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯔꯣꯏ ꯂꯥꯏ ꯅꯤꯡꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯔꯨꯕꯁꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯗ ꯄꯟ ꯄꯤꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯂꯩꯊꯨꯡ 104 ꯄꯛꯀꯗꯧꯔꯤꯕꯅꯤ ꯏꯕꯨꯗꯧ ꯃꯍꯥꯛꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯃꯍꯥꯛꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯆꯪꯂꯝꯂꯤꯕꯁꯤ ꯆꯪꯂꯝꯗꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯏꯕꯦꯝꯃ ꯅꯍꯥꯛꯅꯁꯨ ꯃꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯅꯠꯇꯦ ꯑꯩꯅꯁꯨ ꯉꯝꯒꯗꯕ ꯅꯠꯇꯦ ꯅꯨꯃꯤꯠ 8ꯅꯤ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯔꯁꯤ ꯅꯨꯃꯤꯠ 8ꯅꯤ ꯍꯦꯛ ꯁꯨꯕꯒ ꯏꯕꯨꯗꯧ ꯃꯍꯥꯛꯅꯁꯨ ꯂꯥꯏ ꯂꯣꯏꯁꯤꯟꯅꯕꯒꯤ ꯊꯧꯒꯜ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯗꯅ ꯐꯥꯎꯔꯛꯂꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯝꯕꯩ ꯑꯗꯨꯁꯨ ꯆꯥꯡꯌꯦꯡ ꯇꯧꯕ ꯌꯥꯔꯤ ꯑꯃꯨꯔꯦꯡ ꯑꯗꯣ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯥꯛꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯅ ꯑꯃꯥꯏꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯊꯧꯒꯜ ꯑꯁꯤꯗꯤ ꯊꯨꯅꯃꯛ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯂꯒꯅꯤ ꯈꯨꯜ ꯆꯪꯕ ꯉꯝꯂꯝꯗꯕ ꯂꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯤꯛ ꯃꯒꯨꯜ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯈ꯭ꯔꯦ ꯌꯥꯝꯅ ꯀꯟꯈ꯭ꯔꯦ ꯈꯨꯟꯖꯤꯜ ꯐꯥꯎꯕꯗ ꯂꯥꯟꯁꯤꯜꯂꯛꯄꯁꯨ ꯍꯧꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤ ꯑꯁꯣꯛ ꯑꯄꯟ ꯄꯤꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯍꯤꯡꯅꯤꯡꯉꯥꯏ ꯂꯩꯇꯦꯗꯣ ꯑꯗꯨꯅ ꯑꯃꯥꯏꯕ ꯊꯨꯅꯃꯛ ꯊꯕꯛ ꯑꯁꯤ ꯑꯩꯗꯤ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯉꯤ ꯑꯩ ꯌꯧꯖꯔꯒꯦ ꯑꯃꯨꯔꯦꯡ ꯑꯗꯨ ꯄꯔꯞ ꯀꯞꯅꯤꯡ ꯀꯃꯥꯡ ꯇꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯇꯤ ꯍꯟꯗꯛ ꯃꯄꯨꯔꯣꯏꯕ ꯑꯃꯨꯛ ꯆꯥꯎꯅ ꯂꯩꯈꯤꯗꯕꯗꯨꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯝꯅ ꯀꯤꯖꯔꯤ ꯃꯆꯥꯅꯤꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯁꯤꯗ ꯇꯥꯏꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯤꯕꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯃꯥꯏꯕ ꯁꯨꯟꯗꯔꯤ ꯑꯁꯤꯅ ꯄꯣꯠꯁꯦꯝ ꯑꯃ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯐꯨꯝꯂꯒ ꯊꯝꯂꯝꯂꯤꯕꯗꯨꯁꯨ ꯈꯪꯗ꯭ꯔꯤꯕꯅꯤ ꯇꯣꯂꯦꯟꯁꯨ ꯀꯨꯞꯊꯥꯅ ꯌꯦꯡꯈꯤꯗꯕꯗꯒꯤ ꯈꯪꯕ ꯉꯝꯈꯤꯗꯕꯅꯤ ꯄꯣꯠꯁꯦꯝ ꯑꯗꯨ ꯂꯩꯔꯤꯕꯅꯤ나 ꯃꯆꯥꯅꯤꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯇꯞꯅ ꯃꯇꯝꯒꯤ ꯈꯣꯡꯂꯩꯒꯤ ꯃꯇꯨꯡ ꯏꯟ ꯑꯁꯣꯛ ꯑꯄꯟ ꯅꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯄꯥꯗ ꯇꯧꯈꯤꯕ ꯑꯃꯒꯨꯝ ꯃꯆꯥꯅꯤꯄꯥ ꯑꯃ ꯂꯩꯖꯔꯤꯕꯗꯣ ꯃꯗꯨꯗꯁꯨ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯂꯥꯏ ꯀꯥꯏꯗꯣꯡꯕꯒꯨꯝꯅ ꯃꯁꯥꯗꯨꯗ ꯑꯃꯨꯛ ꯇꯧꯔꯤꯕꯅꯤ
maram madu laidana mahangna sumasa si layeng nabagidama kan hotnajari tolena leiramdrabasida mahangna tawgi khaliba thabaksinga si panthaba tarami nungthilgi matam adusu adumak haujankri haujikti ahing nongyai sabu pung taraga tasilekpa matamni amaiba sana jawbdo mathanata ngasidi tumba yaramdi nahan makhaidi mahaksu tolenga wari kaya sanadana laisabado ngasigi numiti mathanata naitom taasari tumung adusu angawa phayamagum makong maru ifa fadana amaiba sana jawbe waga karimata haidi maage thokpa ama apuna ba ama pubagumna tawraga laisari amaiba sana jawbdo yum madugi mapalomna thogi aduga tolena santap sana lairiba numit tareni phijang tarena khanduna lairiba domda laami santap adugia koibada koina salamlaga amuk yum tamna sanglakpa matam sida tolen hoigena khadomda phingau setpa makhwang koli tawba nipagi saban manba ama sangkhibugum tawribado uhawi haujikidabu kanado asamba oiroi sanglaga bu yengukhi yena khadom sanglaga koyeng ihan badati uri adu munne yang silubda uri kariguma langtrik lang pos ama tolen hoigi khara sukpa yaga aduda komla pambi ama sound hauribado madugi makhongda ngalaga leibado uri masibu karino in khola sibu kodiba lai oiraba sala natragana yai oiraba sala kariguma yai oirabadi aine lawnaba tawi aine bu lawrabadi mama masashida kusinarabadi yem munung masya awan laitana ngayai bi marang kaina pusinung sangna palma ngamudori yaktamang yengagi asumna amai ba sana jawbado mangakta khudai matek ama yalibado phalongna sato e aduga makhul aniya duna khallaga langtrik langna lairiba khara sukpa komla makhung adu tam khongthang manel na hendena sanglami langtrik langmaduda khit launa namaga kupsili makhul aduna laimai thengna tapna khosili aduga khudai adu yom silaga mafam adudagi thoraklami hek thoklakpaga tunglomdagi yamna ahal oiraba nipa amagi khonjelda amaiba ngaikho amukta ngaikho sana zawdu sablepi masidi madhamanina anabu oiriba mamayon thorakagi yenga e adubu kana shulaiba uri amaiba sana zawbana ai khoyum laiba oiriba nasana na oibai khoida kari yawa pau saning bagi haibiyodo aina tawjari basidi yom masida lairiba miyo singasina yai tong khamdong na nungai na awana laitana panbado madu oina bagidamak tawsabani do kari mata amuk khumlakti amuk sanglagi haidana torok mata masida umla pambiya dugi matola domda sro naiba u ado thak ning pugumna tawrak lami amai basana zawbdo khongthang ado sablepi aduga makhut na madu khutum tasin masila du la shonchon mai kay adu tamna nungdum lang bugumna khut launa lang khirami adum ne het tawbaga sro nairamba komla pami maton niklamdo phakri adubu handakti sabong oina yamna fajraba fingau shetpa matik mangal nairaba ahal oiraba ni pa magi saktam mahaki mamang sab komla makhong adu song thorak lami mani thorak libasi atai kananati tolen gi namapu tumung gi namapa layoi khraba chawgi thawai mirial thorak libasi is masidi he layoi raba thawai mirelo nang nama famasida thuptuna lay haibadi aina di khangjadabani do airi yom masigi miyo shunati mafamasida saidangduna lay sabani asoy ngam khibi yaw khrabasu aibu ngak piudo ashunna mai basana zawdo khuru khudakun thawai mirel du khurumjai thawai mirela du namu ashun hai e taibang oibo ai asya tai kananati tolen inamapu tumung inamapa sauba koloi naido ai gi mingdi mafam asida aina saidong nu laiyani do in kola sida kariya swengam yawrigi haibasi aina kupni yangsin lairi munna taro isunu patolena numisingum tareni yama khoyum lai mahaki thagol sangkhabasu thoglak matamda ashumna upawdam miyodo yum masida lairiba miyoi kanamata aina yawa pau saningdi hagi matam oiraba nangonda aina pau sabani do mamangi matamda isu tolena satchiba tamya thil khul haibedo ikui na awabagi komjau nungda soidel taragani kana kanbina balairoi mafumadu da lairiba taibang pumna utki mapai oidna mangkhagani
ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯕꯗꯤ ꯑꯩꯒꯤꯁꯨ ꯇꯣꯂꯦꯟ ꯈꯛꯇꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯏꯒꯗꯕꯅꯤ ꯇꯝꯌꯥꯊꯤꯜ ꯈꯨꯜꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯒꯤ ꯈꯨꯕꯥꯡꯅꯨꯡꯗ ꯂꯩꯔꯕꯅꯤ ꯃꯁꯤ ꯃꯇꯝꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯇꯝꯕꯤꯌꯨꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯀꯣꯝꯂꯥ ꯄꯥꯝꯕꯤ ꯑꯗꯨꯗ ꯁꯥꯠꯇꯣꯛꯈ꯭ꯔꯤ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕꯗꯣ ꯃꯤꯍꯨꯜꯒ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯅꯤ ꯍꯧꯖꯤꯛꯇ ꯇꯧꯈ꯭ꯔꯤꯕꯗꯣ ꯆꯨꯝꯒꯅꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯅ ꯍꯥꯏꯔꯝꯂꯤꯕꯁꯤ ꯐꯩ ꯑꯩ ꯇꯣꯂꯦꯟꯒꯤ ꯃꯐꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯇꯝꯒꯅꯤ ꯃꯍꯥꯛꯄꯨ ꯇꯝꯌꯥꯊꯤꯜ ꯈꯨꯜꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯊꯥꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕꯗꯣ ꯆꯪꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯑꯗꯨꯃꯛ ꯈꯣꯝꯂꯦꯟ ꯇꯨꯒꯣꯟ ꯇꯥꯟꯈꯤꯔꯝꯃꯤ ꯅꯣꯡꯁꯤ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯤ ꯈꯨꯜ ꯊꯪꯅꯕꯗꯅꯤ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯄꯥꯝ ꯑꯗꯣꯝꯗꯒꯤ ꯃꯅꯥꯎꯅꯤꯄꯥ ꯏꯇꯣꯟ ꯇꯣꯟꯕꯗꯨꯅ ꯉꯁꯤꯗꯤ ꯃꯁꯨ ꯅꯨꯄꯥ ꯂꯥꯏꯅꯨꯡꯒꯤꯗꯃꯛ ꯁꯪꯒꯣꯝ ꯊꯤꯟꯕ ꯂꯥꯛꯑꯝꯃꯤ ꯆꯥꯎꯔꯕ ꯄꯥꯇ꯭ꯔ ꯑꯃ ꯄꯥꯏ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯊꯥꯔꯤꯛ ꯊꯥꯗꯨꯁꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝ ꯑꯦꯟꯁꯥꯡ ꯃꯜꯂꯒ ꯂꯩꯔꯝꯂꯤꯕꯅꯤ ꯂꯨꯁꯤꯅ ꯉꯟꯇꯥꯅ ꯏꯔꯨ ꯃꯥꯏꯊ ꯇꯧꯔꯒ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯇꯧꯖꯈ꯭ꯔꯤ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯀꯨꯏꯔꯦꯅꯦꯍꯦ ꯅꯈꯣꯏꯒꯤ ꯃꯁꯛꯀ ꯎꯗꯕ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯅꯥꯎꯅꯤꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯉꯥꯎꯇꯣꯟꯅ ꯑꯩꯁꯦ ꯏꯃꯥꯇꯣꯂꯦꯟꯁꯨ ꯁꯪꯒꯣꯝ ꯂꯧꯕ ꯂꯥꯛꯆꯔꯝꯕꯗꯨꯁꯨ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯥꯛꯈꯤꯔꯤ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯤꯅꯤ ꯅꯨꯡꯇꯤꯖꯥꯒꯤ ꯑꯣꯏꯅ ꯑꯩꯅ ꯊꯤꯟꯖꯔꯛꯂꯒꯅꯤ ꯃꯈꯣꯏ ꯂꯥꯛꯍꯟꯗ꯭ꯔꯕꯁꯨ ꯌꯥꯔꯒꯅꯤ ꯑꯗꯨꯕꯨ ꯏꯆꯦ ꯁꯪꯒꯣꯝ ꯑꯁꯤꯗ ꯂꯩꯖꯔꯤ ꯏꯃꯥꯇꯣꯂꯦꯟꯕꯨ ꯂꯩꯕ꯭ꯔꯥ ꯂꯩꯔꯕꯗꯤ ꯀꯧꯊꯣꯔꯛꯎ ꯃꯍꯥꯛꯀꯤ ꯍꯪꯗꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯣꯝꯗꯗꯤ ꯋꯥ ꯂꯥꯎꯅꯕ ꯑꯃ ꯑꯣꯏꯔꯤꯅꯤꯁꯤ ꯏꯆꯦ ꯑꯩꯈꯣꯏꯕꯨ ꯀꯔꯤꯃꯇ ꯇꯥꯗꯕ꯭ꯔꯥ ꯊꯥꯔꯤꯛ ꯊꯥꯗꯨ ꯏꯉꯉꯛꯅ ꯀꯔꯤ ꯍꯥꯏꯕ ꯏꯅꯥꯎꯇꯣꯟ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯂꯦꯟꯗꯤ ꯀꯔꯤꯃꯇ ꯇꯧꯗꯦꯅ ꯃꯍꯥꯛꯇꯤ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯑꯣꯏꯕ ꯁꯣꯏꯐꯝ ꯉꯥꯝꯐꯗ꯭ꯔꯕ ꯂꯥꯏꯒꯤ ꯊꯧꯒꯜ ꯑꯃ ꯆꯪꯈꯤ ꯍꯥꯏꯌꯨꯅꯦ ꯑꯩꯉꯣꯟꯗ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯧꯄ꯭ꯋꯥꯅꯤꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯉꯥꯎꯇꯣꯟꯅ ꯏꯆꯦ ꯑꯩꯈꯣꯏ ꯑꯗꯣꯝꯗ ꯁꯪꯒꯣꯝ ꯏꯍꯥꯟ ꯍꯥꯟꯅ ꯂꯧꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯣꯖꯥ ꯅꯥꯏꯅ ꯇꯝꯂꯝꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯃꯥꯏꯕ ꯇꯣꯜꯍꯟꯒꯤ ꯃꯆꯥꯅꯤꯄꯥ ꯇꯣꯟꯕ ꯆꯤꯡꯈꯥꯏ ꯉꯥꯟꯕꯗꯨꯕꯨ ꯐꯖꯅ ꯐꯨꯊꯔꯝꯂꯦ ꯍꯥꯏꯕꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕ ꯋꯥ ꯂꯥꯎꯅꯔꯕꯅꯤ ꯃꯍꯩ ꯁꯥꯎꯅꯕꯁꯨ ꯌꯥꯎꯔꯤ ꯀꯅꯥꯅ ꯂꯥꯟꯗꯅ ꯐꯨꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯦ ꯐꯖꯅ ꯐꯨꯊꯔꯝꯂꯕ ꯃꯥꯜꯂꯤ ꯆꯤꯡꯈꯥꯏ ꯉꯥꯟꯕꯗꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯇꯣꯂꯦꯟꯒꯤ ꯃꯔꯝꯗ ꯍꯦꯟꯖꯤꯟꯗꯅ ꯂꯥꯟꯅ ꯁꯟꯗꯣꯛꯄꯅ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯐꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯌꯥꯔꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯆꯤꯟ ꯃꯅꯥꯎꯅ ꯍꯥꯏꯕꯗꯨꯗ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯤ ꯑꯗꯨꯅ ꯏꯆꯦ ꯇꯣꯂꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣꯝꯗꯗꯤ ꯃꯇꯝ ꯈꯔ ꯑꯃꯗꯤ ꯊꯥꯕꯤꯔꯛꯇꯅꯕ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯥꯔꯤꯛ ꯊꯥꯗꯨ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯕꯀꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯁꯪꯒꯣꯝ ꯍꯩꯗꯣꯛꯂꯒ ꯂꯥꯛꯂꯤꯕꯅꯤꯅꯤ ꯑꯩꯅ ꯍꯪꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯒꯤ ꯇꯨꯁꯤꯜꯂꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇꯃꯛ ꯈꯨꯝꯃꯤ ꯃꯐꯤ ꯐꯨꯔꯤꯠꯀꯗꯨ ꯅꯥꯝ ꯁꯦꯒꯥꯏꯔꯒ ꯂꯥꯛꯂꯤꯕꯅꯤ ꯑꯩꯁꯨ ꯀꯨꯞꯊꯅ ꯍꯪꯂꯨꯗ꯭ꯔꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯊꯥꯖꯗꯅ ꯃꯍꯥꯛ ꯂꯣꯏꯈꯤꯁꯅꯨ ꯂꯥꯏꯒꯤ ꯊꯧꯒꯜ ꯑꯁꯤ ꯑꯩꯅ ꯀꯩꯗꯧ ꯌꯦꯡꯉꯨ ꯑꯗꯨꯗꯤ ꯏꯆꯦ ꯅꯧꯄꯥꯁꯨ ꯍꯟꯖꯔꯒꯦ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯗꯕ ꯀꯌꯥꯁꯨ ꯂꯩꯖꯍꯧꯔꯤ ꯅꯥꯎꯇꯣꯟ ꯑꯗꯨꯁꯨ ꯍꯟꯈ꯭ꯔꯤ ꯇꯣꯂꯦꯟꯒꯤ ꯃꯊꯛꯇ ꯊꯥꯔꯤꯛ ꯊꯥꯗꯨꯁꯨ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯂꯨꯈ꯭ꯔꯥꯕꯤ ꯂꯥꯏꯖꯤꯒꯤ ꯃꯌꯨꯝꯗꯅꯤ ꯂꯥꯏꯖ ꯑꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩꯒꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤ ꯅꯦꯛꯇꯨꯅ ꯑꯍꯣꯕ ꯐꯛꯂꯥꯡꯁꯤꯡ ꯑꯗꯨ ꯃꯦꯟꯁꯤꯟꯗꯅ ꯐꯖꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒ ꯄꯨꯡꯂꯣꯏ ꯂꯣꯏꯔꯝꯃꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏ ꯁꯦꯅꯤꯡ ꯆꯥꯅꯤꯡꯕ ꯃꯅꯤꯡ ꯊꯨꯡꯅ ꯂꯩꯖꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯃꯃꯥꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯤ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯇꯠꯇꯅ ꯍꯪꯉꯤ ꯑꯉꯥꯡ ꯃꯆꯥꯒ ꯑꯣꯏꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯪꯕꯗ ꯂꯥꯏꯖ ꯑꯗꯨ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯂꯥꯏꯖꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯍꯨꯝꯃꯛ ꯅꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯃꯗꯨꯕꯨ ꯇꯠꯇꯅ ꯍꯪꯂꯤꯕꯗꯨꯕꯨ ꯅꯍꯥꯟꯋꯥꯏ ꯅꯄꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯃꯥ ꯑꯩꯒꯤ ꯌꯨꯝꯐꯝꯗ ꯇꯔꯦꯠ ꯆꯤꯟꯖꯥꯛ ꯀꯌꯥ ꯑꯃꯁꯨ ꯊꯝꯂꯝꯃꯤ ꯃꯇꯝꯅ ꯆꯥꯔꯕꯗ ꯅꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯁꯦꯅꯤꯡ ꯆꯥꯅꯤꯡꯕ ꯃꯅꯤꯡ ꯇꯧꯅ ꯊꯝꯃꯛꯎ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ ꯃꯗꯨꯃꯛꯅꯅꯤ ꯅꯃꯥ ꯑꯩꯅ ꯉꯁꯤ ꯅꯈꯣꯏꯅ ꯁꯦꯅꯤꯡ ꯆꯥꯅꯤꯡꯕ ꯅꯅꯤꯡ ꯇꯝꯍꯜꯂꯤꯕꯁꯤ ꯃꯗꯨ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯪꯂꯒꯅꯨꯀꯣ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯈꯔ ꯄꯨꯀꯛ ꯆꯥꯎꯔꯕꯤꯗꯨꯅ ꯏꯃꯥ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯇꯥꯕꯅ ꯊꯝꯕꯤꯔꯝꯂꯒ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯆꯔꯥ ꯅꯥꯃꯇꯪ ꯆꯥ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯇꯅ ꯂꯩꯔꯤꯕꯗꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨꯗ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯃꯆꯥ ꯉꯥꯛꯇꯅꯤ ꯏꯃꯥꯅ ꯑꯣꯏꯗꯕ ꯉꯥꯡꯕꯤꯒꯅꯨ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯗꯤ ꯈꯔ ꯃꯤꯔꯣꯜ ꯇꯥꯖꯔꯤ ꯑꯇꯩ ꯑꯄꯤꯛꯄꯁꯤꯡ ꯑꯗꯨꯗꯤ ꯑꯉꯥꯡꯒ ꯑꯣꯏꯕꯅꯤ ꯄꯪꯁꯥꯅ ꯁꯥꯅ ꯄꯪꯆꯥꯗ ꯆꯥ ꯃꯈꯣꯏ ꯊꯣꯛꯄ ꯑꯃ ꯂꯩꯖꯔꯤ ꯂꯥꯏꯖꯅ ꯅꯦꯃꯥ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯇꯠꯇꯅ ꯍꯪꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯪꯂꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯑꯗꯨꯃꯛ ꯍꯪꯂꯛꯂꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯆꯨꯝꯂꯕꯅꯤ
nakhoi si awana khara khangan ge haiduna namai na han makai tawribani se kanadi ngasidi nakhoi kari saningi nakhoi na saning mangamukto ima da hayu ima na leiru godribani masanupi ahladuna phari ima pahabana bo adumna tawbiram labadi adu ima ngasidi utong sak saningi laijana kariya utong sak saningi haiba adudi leiru rabasu yaragani mamangai di imari utong sak siamada maming salam libani leisabi oiringai dasu imana siamnaga loire kaino kayam yamna saningi nabuk aduk pen kai pisage masanupi ahladuna ima utong sak to khariyamna tawbiyo laikai gi maru mapang kaya su loina makausagi makhoi busu mabuk thana pisagi ngasimak tawbiyo ko ima laijana hoi tawraga loire adudi housing maksalo nahaki nata singado loina makaururo nahangna pijan ni makai pura uko nang halakpada imana utong sak ado loiraga leiram lagi salo masanupi ahallado hangang masani ado makusam harau tayam na maruk mapang singado hauba satkri adu bunga sidi laajasi sanginga matawi khali masasi ngasina leitingaida nahan makai yaya sigi matengna tare sija kaya amsu marang kaina thonganduna kaithial dagi polam serem kaya su leiba satmani adu bunga sidi tare sija khaktana taba utong sak asisu yaya sigi matengna thohan mangambra haibdo yengi haidina khali mamangi matam mahang ngasi pairiba yai mani mukta asi amai bi sundari ne pairingai matam dari asumna polam amata sijanati mahangna sijanaribari fatab lai singadubu mahangna taraina sanaba ngamba matik miyai singadugi tamak mahangna sijanakhiban yaya si adubu lai sina hausi pairaba matam asida tare sinja thu athum ahau thu haidina sijanari oi thangu makhoti khubang yaya duna shuru haidina no aduga utong sak thu asumna tare ni palak solama matam asida makhoi gi mayai ka ado thangkok tawna utong makak ta halaba utong sakayama mapai oina thorak lami madubu ubada lai sedo punganga i masamana ga syak yungi kaya da kanarabano masi yayasi aina na han makai kaithel da tare sinja sizinaduna polam seram sing leiba setliba se yayasi gi matengna pot khuding mak loina thwan ma yab satni dena mi na mamit sauna bani ngasi numitagi yayasi gi matengna polam seram sing loina thwan ma yari kaya da nungai rabano asumna haiduna ha ka launa lai sito nungai jaram adu mahang ngasi lona sizinare bi yayasina mahaki tungta kari oirakpa masa singi pusida kari ahong lakadagi haibdo yengba tari ngai batari fana yai du paisera basu lai ja ase fata wa khallama de khan belaiti laikai khullasi awana taraba mioi kya dasu mahang na mateng kaya su pangbirami sana thangna mateng kaya su pibirami numit asimaktada tolen hoi gi mayum dasu athum ahau kaya ga loinana tolen gi damakta kasabala ami numit asigi nungthil pobo pung amaga ta silakpa mata masfaitini nakala maromdana tamya thil khuldani paiti gi mayumnani paiti yado nungsi wa khaldalupli khullasi hausik lai mathi phongi haidana wa launari wasi ngasiri mahak mazaru hoi gi mayumda salage haidana sap yungna leplami mama pelagi mafamda ima ai ngasiri aswai phawa koithok saruki gi ma isa nupi asiga laibiramuko mama pelana ibungo khunja mata mapan thongna draba mata masida na haku kadai da saluge hairibanoni kuira kanuko asoi angam haibasidi tamba ngambanati lai mathi phongi haidina wa launa ribsini paitina madu tunga oirangmani daima mahau sago madumang miya mapal thongaina ai ngasai thongal fawbu thoga yengjarubada mahai masagi mathau loina makthausai kaithel karabasu kaithel kaba yawi itonga mapan saba oirin direima ai salima asumna paiti ado mazaru hoigi mayum tamna laami mazaru adusu mangola du da fam mama ga wari watai tawduna laisarami paitina thongal adomdagi sangmakpa ubada mama masano haramu mono i mazaru gi mama sinasu paiti asi thangai sengna mamak ama oiba pamjarami mazaru na paiti sango nang laktaba koire haidina aisu khalam libani paitina mazaru aisu nahan makhaidi lakpa ngamkhiri ima su leibirame ima nasana khurumjari yare bungo adudine nakhoi ani wari motai sauro ko ima su tawgadaba thabai khang lei hauri tawrugi ki
असी हायरगा संख्री पाइटीना मजारो नंगी नाकता तोयना लाकपसु ngamti adubu ngasi lakle ngasida akhulgi pukhri adomda salusila wari nungai ba kya su sarusi majaro dudi ta singnamak thongningrabani adu paiti na hairabani na mahaksu tanna mama da hairam laga thoraklani lambi sana aniyado wari watai kya su sanai khulla si pungsik si miyoi kana asu ta singde thongnadrabani paiti asina mama do wakhal yang na bagitamak miyoi thongnai haina aijilam dibani khoyani do sumlakpana makhoi gi hanagi khulgi pukri sawdomda la ami pukri ma faladu da pham akoi bigi fibam phajiraba singado yenga wari watai kya su sanarabi paitina majaro nangi na pham nga siri wahaya makhak phongdok sari ai budi lana lawuno ko henjina su khangno ko majaro na hayo nang na haining bado loina mak hayo paitina ibani se matang matam sari hayana isu khali ado ahal amal sing haina halaga panthadana do mak lohong na batawrsi imana su mamong nupi pusalau haina gri takpada loi majaro do masil khumduna nokthora ami aduga adugi oiriko adudi matam khara ngai kisida nangna haibado aisu yadini adugo hausi khullashida oiriba lai mathi phonge haidana hainariba amadi khullashki awa kunga yam lairiba si masi hana amukta phakisi aduga dumak nangna haibado ai yaragi asimna tawringai matam asidani makoyani na pukri ma faladu da family badugi akoibada kwak langja kaya amana lak tana khonglak lami makoyani na wari nungai na sanaramado akaiba oina pirari paitia do famlambadagi phuk laung hawati aduga manak ado aidu da thaba laitum nungdum khulli kwak langja na khongliba lak tana khongliga pairibo madu tamna langi singandi usek singa siri kaya de yetibado selune he tali laitum na langi adubo hanba kauba laiti amadagi ani dagi ahum asum yam silaklami mazarona paide ai khoyani su hanba tawrasi masiri mawong amani ai koina laithaba nungaitri paide na ngai khuda ai usek singa si yam sangni makhoi singa si amukta tanki adu halabsu hansi paide adu lepti nungdum laitum khullaga lagi adu matama simaktada hausiktada pungang hangna leiramba nong matula tia thakto maikai karom dagina khangdi amuba nong puba laisil kaya amana paisilak lami aduga pungmam sinkri numit ke mangado amuba laisil lakta sankri amuba nong puba laisil kaya adna khullasi maikai khodimak pungkukup sinkirami majarona paiti salasilao tawrugli base mawga mani ai koi pantharabadi khudong thiba soidna targani paiti ge makhul adu paiduna singi paiti na karishu tawroi haibani Masyaro, kung ginong mga libani kayo, hoy isat pwede sa lasi. Lao, sa lasi. Makoya ni magto, tung damang dalak minay. Masyaro adidiki mana, paitigi makulado, siya na pairagalai. Makoy ni lakpada, numidang yung matam gumlari. Lambi surok pumadusu, mamsum, luway na magtawari. Paitigi adudi masada, akito zumbaga amata pok sa banati. Masyaro adudi, milgado singanari. Masado tagtag na matamasidani. makhoi na lakli badugi matung adonda yengmada yenghai raba thawai mi life fataba tinmul laimu kaya amana inarak libado makhoi na di khangjaba nati yamna nangna inarak lami makhoi ani sibu namlaga halage haibagi matagumna usina sil lakpana mazaru ado thongal yok silak lami wa mata hairama tawde mazaru ado paiti gi makhul aduda makhut khujin asang buduna siglam laga ado mak sensin kri mayum tamna paiti na ayada ki gali banu ni yemuni nupi jaga oiri kiri bhaidani nong sisu matang di sakiri nungai na wari sanaraka matamasida ai su hallagi imagi sel nupi gasu on thong na nung sathira matari pai ti yado hangi hair mamai lai thorak pada hangna sat ka dori lambi yado mushin murami amamana mai kai mari makto langoi sansin kri mai khu ai kai oi tauba manil kaya amasu thorak lami lambi yado da aru pai ti su maraga lambi asi salagi khan amamba mai khu ko ya thorak liba mafam adomda adumak sanghirami mahang hek sanghibaga mafam madugi amambado tamna adumak mami samkri adu pai ti yado lambi yado salamri kadai void sangkrabno haibdo khanglamdi amuba nong pubalai sil kaya amana maigai khuding mak mangsilamado mahau sagom adumak tamna loina mak hanto khirami
ꯍꯧꯖꯤꯛꯇꯤ ꯉꯁꯥꯏꯒꯤ ꯃꯇꯧꯒꯨꯝ ꯇꯔꯪ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯊꯛꯇ ꯊꯣꯛꯂꯔꯤ ꯍꯧꯖꯤꯛꯇꯗ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯃꯔꯣꯝꯗꯅ ꯀꯥꯔꯣꯡ ꯑꯗꯨ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯂꯦꯞ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤꯕꯅꯤ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯇꯔꯪ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯊꯣꯔꯛꯄꯁꯤꯗ ꯃꯁꯥꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ ꯀꯔꯤ ꯃꯇꯧꯅꯣ ꯈꯟ ꯑꯀꯣꯏꯕ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯊꯛ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯑꯃꯨꯕ ꯅꯣꯡꯄꯨꯕ ꯂꯩꯆꯤꯜ ꯀꯌꯥ ꯑꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯇꯞꯅ ꯃꯩꯈꯣꯏ ꯃꯅꯤꯜꯂꯣꯏ ꯃꯥꯏꯀꯩ ꯈꯪꯗꯅ ꯂꯣꯏꯅꯃꯛ ꯄꯥꯏꯈ꯭ꯔꯤ ꯁꯤꯝꯂꯥ ꯑꯗꯨꯁꯨ ꯃꯄꯥꯟ ꯂꯝꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯥꯕ꯭ꯔꯣ ꯇꯥꯕꯤꯕ꯭ꯔꯣ ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯤ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯕꯨ ꯊꯤꯟꯕꯨ ꯃꯦꯟ ꯃꯥꯟ ꯇꯥꯗ꯭ꯔꯤ ꯀꯥꯔꯣꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ